ꯏꯅꯥꯎ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯆꯔꯥꯡꯖꯥꯡꯒꯤ ꯈꯨꯗꯦꯛꯀꯤ ꯅꯠꯇꯦ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯂꯣꯟ ꯇꯥꯛꯈꯤꯕꯗꯣ ꯈꯣꯡꯂꯥꯎꯕꯤ ꯃꯂꯣꯟ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯦꯝꯆꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯁꯤ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛ ꯁꯨꯅꯤꯇꯥꯅ ꯍꯥꯏꯕꯗꯨꯒꯗꯤ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄ ꯀꯥꯟꯗ ꯐꯤ ꯑꯃꯒ ꯐꯛ ꯑꯃꯒ ꯄꯤꯔꯛꯄꯗ ꯇꯨꯝꯕ ꯌꯥꯗꯅ ꯏꯪꯗꯅ ꯇꯥꯆꯧꯒꯤꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯇꯥꯆꯧ ꯑꯩꯈꯣꯏꯗꯤ ꯁꯤꯗꯗꯤ ꯇꯨꯝꯕ ꯉꯝꯃꯔꯣꯏ ꯏꯪꯕꯅ ꯁꯤꯗꯧꯔꯦ ꯐꯛꯁꯤꯗ ꯐꯤꯁꯦ ꯊꯥꯔꯒ ꯇꯨꯝꯕꯅꯦ ꯐꯛꯇꯤ ꯂꯣꯏ ꯀꯨꯡꯈꯠꯂꯦꯕ ꯐꯤꯁꯦ ꯑꯗꯨꯗ ꯇꯨꯝꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯇꯥꯆꯧꯅ ꯑꯗꯨꯏꯗꯤ ꯅꯣꯏ ꯆꯥꯛꯇꯤ ꯁꯤꯗ ꯆꯥꯔꯣ ꯑꯗꯨꯒ ꯅꯣꯏ ꯌꯨꯝꯗ ꯂꯩꯔꯣ ꯑꯥꯗ ꯅꯣꯏ ꯂꯦꯞꯐꯝꯗꯨꯗ ꯍꯥꯏꯅ ꯇꯥꯆꯧꯒꯤꯗ ꯏꯃꯥ ꯍꯣꯏꯗ ꯂꯩꯔꯀꯥꯟꯗ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯇꯦꯟꯁꯤꯟꯕꯤꯔꯒ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯕꯗꯣ ꯍꯧꯖꯤꯛꯀꯤꯁꯦ ꯍꯥꯏꯕꯤꯌꯨ ꯄꯩꯁꯥ ꯑꯍꯥꯟꯕꯗ 40,000ꯒ 5 ꯆꯪꯉꯦ ꯑꯗꯨ ꯃꯊꯪꯗ 40,900ꯁꯦ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗ 40,000ꯒ 5 ꯑꯃꯨꯛ ꯆꯪꯉꯦ ꯍꯧꯖꯤꯛ ꯆꯪꯈꯤꯕ ꯄꯩꯁꯥꯁꯤꯅ ꯁꯥꯕꯁꯤ ꯀꯣꯟꯅꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯣꯟꯅꯗꯦ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗꯒꯤ ꯑꯃꯗꯒꯤ ꯂꯧꯕ ꯍꯧꯖꯤꯛ ꯔꯤꯇꯤꯟꯐꯥꯎ ꯆꯟꯕ ꯂꯣꯏꯗ꯭ꯔꯤ ꯋꯥꯔꯤꯕꯨ ꯍꯥꯏꯐꯥꯎ ꯀꯩꯅꯣ ꯄꯩꯁꯥꯁꯤ ꯈꯔ ꯍꯦꯟꯅ ꯁꯔꯀꯥꯔꯅ ꯍꯥꯞꯍꯟꯅꯤꯡꯕꯤꯔꯕ ꯍꯦꯟꯅ 5,00,000ꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯞꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯋꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯔꯤꯝꯐꯥꯎ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯥꯏꯕꯨ ꯂꯥꯟꯗ ꯈꯔ ꯄꯤꯕꯗꯨꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯀꯃꯤꯇꯤꯁꯤꯗ ꯑꯩꯈꯣꯏ ꯄꯨꯖꯔꯤꯕ ꯀꯃꯤꯇꯤꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯃꯨ ꯀꯃꯤꯇꯤꯁꯤꯗ ꯑꯗꯨ ꯀꯃꯤꯇꯤꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯐꯪꯗꯧꯕ ꯑꯣꯏꯔꯗꯤ ꯄꯩꯁꯥꯁꯦ ꯃꯐꯝ ꯈꯪꯅ ꯄꯤꯕꯤꯔꯗꯤ ꯐꯩ ꯃꯆꯤꯠ ꯃꯆꯤꯠ ꯄꯤꯔꯒ ꯑꯃꯁꯨ ꯃꯦꯜꯍꯧꯗ ꯑꯃꯁꯨ ꯃꯦꯜꯍꯧꯗ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯅ 5,00,000 ꯂꯣꯏꯅ ꯂꯥꯟ ꯆꯦꯜꯂꯤꯕ ꯃꯌꯥꯝ ꯀꯩꯅꯣꯁꯤꯡ ꯏꯃꯦꯖꯁꯤꯡꯁꯦ ꯂꯣꯏꯅ ꯐꯪꯍꯟꯅꯤꯡꯉꯤ ꯐꯔꯦ